Status haujikan matamse status yam chatnareba haujikan nupa nupi singse khajiktang nungaina dabada ekhoi nungai tabagi status thangat kani ekhoi kapagi emoji ka to thangat laga makhada nungai taba wahai ka iraduna miyamda uhandagi takatagi honagani ba ai wakhal yam nungai tre ka hairaduna wama haige ba mioi ba aduna namang makta lepliba matamda nangi sak ado uraga phawbada nangi nungai taba ado masak khangraga nangga wari sana sana na nangi pena daba do masak khangraga nangna thangatli ba status to uraba tungda nangi nungai taba pena daba do masak khanghigadraba nangi nungai taba pena daba masak khanggadaba midi nangi wangang sangang nangi saklona do madu ubaga adum gyan tagani ba nangonda pena daba kari gumba amadi leire nangonda hanglaragani ba kari nungai taba